Hello mayam ngasi blog sidi ai chanupigi birthday gi blog oin tawduinebako ado aise ayuktai video je namgen tawragane video je nambase kawthokraba mayam yam la mateng pangbi ba khoi building gi ketang oin tawebako aina dum ahamanina dum tawdabi hek tokpadusu nungaitabagi ade memory su oina ba aina chai ahamba birthday je memory oina ba aina sum chawba pikpa adugumbai kem natabida dum tangna dum tawgreba mayam video se nungaitrasu dum yengbiyo Thapa loi loi phibam ji iroi manzari sakse iru zada me ke thara da me hoji Driya aina tha godingi photo shoot tawbudo to thengai kanna preparation akhoi gi birthday gal sidi ai jeng sai di video nam gi hawbode nam ge matek hap ken khalaga na buta ningsingai ba ai khale kai no si video fa nan Driya hagis ka iruza bidri birthday gal iroi manzari sile cha ba di horen swai tawani si ge gari khamam ne ba blog thoka hol wai jen tawam ba dor si jaga slam chai chu bong wai dress akhoi view ulake se view ulake oh कोई view से हो beach का लगेगा beach सब मचाम लगी बने मैम से करी से ना दे नो इन्हें ताऊ नरी से हो अजी क्या ना दाऊ दंगा रहे today master chef यार Driya, birthday girl, iroi mali. Birthday girl. काम समेट हो गई है। हज़ी थोमल अयाम रुलो सिले पनीर मयांग पुलम नि पनीर चाता बनी तो क्वेश्चन से मलोरे मखा दिलोरे पुंचाई ड्रेस यंगनरी होरेन सेटना नबगी आई चापीसे को बर्थडे का जमती है हागिसिगा अंगांग ले काकसे पनीर थोंबा लोरे इंजांग दी होरे उलागे अतै अतै दो हाँ उसको ढक दे आई ओनली उसका कीजिए खाने का किली चना न्यूबॉर्न देखिए हौरगे Driya की मान हे पोपदगी सिना 1 month फाबगिनी महसा नुशिबने एक्टिंग याम हेबने पोपदगी दum 2 months 3 months की जन नहीं रिजे पुरा नपी न तो पी ने हो अदगी सिना 4 months की तंग 5 months की हाइनु तरेंग तंग सिना 6 months की नुशिबने अदगी सिन 7 months 8 months na outdoor shoot ni adagi 9 months 10 months 11 jam pazawane have locked the number gina adagi 12 sina kuiti ngarang kappa sina magi some memory oina ba body part magi overall oina using see yam phazabani khogi swaida leiba imanabi sing hai tare moinga toraga puna decorate tominabani
ꯚꯤꯗꯤꯑꯣꯁꯦ ꯅꯨꯄꯤ ꯑꯃꯗ ꯅꯝꯍꯟꯕꯅꯦꯕ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯈꯨꯁꯦꯡꯅ ꯇꯧ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯃꯌꯦꯛꯁꯦ ꯑꯁ ꯑꯩ ꯊꯃꯣꯏ ꯀꯥꯏꯔꯦꯗ ꯑꯩ ꯏꯆꯥꯒꯤ ꯃꯦꯃꯣꯔꯤꯒꯤ ꯐꯖꯅꯒ ꯅꯝꯍꯟꯅꯤꯡꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯁ ꯈꯪꯗꯦ ꯅꯨꯡꯉꯥꯏꯇꯦ ꯚꯤꯗꯤꯑꯣ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯈꯤꯇꯪꯗꯤ ꯁꯤꯗꯅ ꯑꯃꯨꯛ ꯃꯌꯦꯛ ꯁꯦꯡꯉꯦꯅ ꯇꯧꯔ ꯑꯃꯨꯛ ꯌꯨꯡꯅ ꯅꯝ ꯂꯩꯔꯝꯕꯤꯅꯦꯕ ꯇꯧꯔꯤꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨꯏꯁꯨ ꯎꯔꯕꯅꯤꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯌꯥꯎꯔꯕꯅꯤ ꯌꯥꯔꯦ ꯅꯠꯇ꯭ꯔꯥ Busy khối giờ đi gì? Saksi hai. सारे लड़की busy है. सिना, ताना कोई पार्टी. पूरी की पार्टी. पूरी की पार्टी. ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯌꯨꯛꯇꯩ ꯂꯥꯛꯑ ꯂꯣꯏꯅ ꯃꯣꯏꯅ ꯁꯤꯟꯕꯤꯔꯤꯅꯦ ꯗꯦꯀꯣꯔꯦꯁꯟ ꯇꯧꯕ ꯊꯣꯡꯕꯗꯒꯤ ꯊꯥꯛꯄꯗꯒꯤ ꯃꯣꯏ ꯂꯣꯏꯅ ꯇꯧꯕꯤꯔꯤꯅꯦ ꯃꯣꯏ ꯌꯥꯎꯗꯗꯤ ꯉꯝꯄꯣꯠꯇꯦꯗ ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯅꯨꯡꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯕꯤꯜꯗꯤꯡꯒꯤ ꯃꯤ ꯉꯥꯛꯇꯅꯦ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯐꯔꯁꯨ ꯆꯠꯇꯧꯔꯦꯕꯀꯣ ꯑꯩ ꯆꯥꯝꯄꯥꯁ ꯇꯧꯔꯤꯁꯦ ꯀꯥꯔꯛꯁꯤꯗ ꯇ꯭ꯔꯥꯟꯁꯐꯔꯁꯨ ꯇꯧꯔꯦ ꯑꯗꯒꯤ ꯗ꯭ꯔꯤꯌꯥꯒꯤ ꯐꯥꯔꯁ ꯕꯥꯔꯗꯦꯁꯨ ꯑꯣꯏꯔꯅꯤ ꯂꯥꯁ ꯕꯥꯔꯗꯦꯁꯨ ꯑꯣꯏꯔꯅꯤ ꯑꯗꯨꯅ ꯑꯝꯇꯪ ꯃꯌꯥꯝꯁꯦ ꯄꯨꯜꯍꯧꯔꯒꯦꯅ ꯍꯥꯏꯗꯤ ꯃꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯅꯦꯕ ꯑꯩꯁꯦ ꯀꯩꯅꯣꯝ ꯇꯧꯔꯁꯨ ꯈꯣꯠꯂꯁꯨ ꯃꯣꯏ ꯂꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯌꯥꯝꯅ ꯑꯩꯈꯣꯏ ꯕꯤꯜꯗꯤꯡꯒꯤ ꯑꯇꯣꯞ ꯕꯤꯜꯗꯤꯡ ꯁꯨꯃꯥꯏꯅ ꯑꯝꯇ तौते अच्छा है केक आपने खा लिया केक चारी ले लो इचे चार बो चार दो केक की हम जब लास्ट लेडीज साबी बमी बर्थडे गर्ल की मॉम वीडियो YouTube दा दिसमाइला बर्थडे गर्ल की मदर नंबी मसाला सारे नमजाए मा युम नंबी तौबन हाब्रो केक तो क्वाइन तौगे केक सिजु कुपा जामा खंगना बिने साहानि Aishna, Shina, what a girl give father. Dad. Papa sa din pa na biyo lagi. Ano ba? Oh, sige na diya din ba sa
ꯃꯌꯥꯝꯁꯤꯒ ꯂꯣꯏ ꯐꯝꯃꯒ ꯃꯥꯏ ꯃꯥꯏ ꯊꯣꯛꯄ ꯂꯩꯅꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯋꯥꯅꯔꯕꯗꯣ ꯂꯣꯏꯅ ꯈꯪꯕ꯭ꯔꯥ ꯑꯌꯨꯛꯇꯒꯤ ꯇꯧꯅꯔꯛꯄ ꯉꯥꯛꯇꯅꯤ ꯂꯣꯏ ꯋꯥꯅꯔꯕꯅꯦꯕ ꯑꯗꯒꯤ ꯇꯟꯁꯤꯁꯨ ꯑꯃꯨꯛ ꯀꯣꯟꯅꯗꯅꯅꯦ ꯅꯨꯄꯤ ꯄꯥꯔꯇꯤ ꯆꯥꯗ꯭ꯔꯤꯕ ꯑꯃꯨꯛ ꯇꯣꯠꯂꯤꯕꯅꯤ ꯇꯥꯏꯃꯤꯡꯁꯤꯗ ꯇꯟ ꯇꯣꯠꯄꯁꯤ ꯅꯝꯃꯤꯅꯦꯅ ꯁꯤꯁꯤꯁꯨ ꯈ꯭ꯋꯥꯏ ꯑꯍꯟꯅꯦꯕ ꯁꯤꯅꯤꯌꯔꯁꯦ ꯑꯍꯟ ꯑꯣꯏꯔꯦꯗꯅ ꯑꯗꯨꯏꯁꯨ ꯑꯍꯟ ꯑꯣꯏꯔꯁꯨ ꯄꯨꯠ ꯅꯨꯡꯉꯥꯏꯕꯤꯗꯨ ꯑꯣꯏꯕ ꯌꯥꯝꯅ ꯑꯗꯣ ꯈꯪꯗꯦ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤ ꯌꯥꯝꯅ ꯂꯣꯏ ꯀꯥꯏꯅꯗꯧꯔꯦ ꯑꯩꯅ ꯑꯗꯨꯝ ꯊꯥꯒꯠꯅꯤꯡꯕꯗꯣ ꯈꯪꯕ꯭ꯔꯥ ꯃꯌꯥꯝꯁꯤ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯃꯥꯏꯅ ꯇꯧꯈꯤ ꯀꯥꯏꯗꯣ ꯑꯩ ꯏꯆꯥꯒ ꯆꯥꯎꯔꯒ ꯑꯗꯨꯝ ꯌꯦꯡꯖꯔꯗꯤ ꯍꯔꯥꯎꯖꯩꯗꯅ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯤ ꯀꯥꯏꯅꯒ ꯂꯦꯝꯗ꯭ꯔꯦ ꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯄꯥꯔꯇꯤ ꯋꯥꯔꯤ डांस तो यहाँ रिया जी निखाय ले जी बर्थडे गर्ल जी निखाय ले मिका इस कई खंगदना ना कई खंगे बा छे ꯅꯣꯏ ꯃꯌꯥꯝꯒꯤ ꯗꯥꯟꯁ ꯇꯧꯕ ꯌꯥꯝ ꯀꯜꯂꯤꯅ ꯗꯥꯟꯁ ꯇꯧꯁꯦ ꯉꯥꯛꯇꯪ ꯇꯧꯔꯦꯕ ꯑꯩꯁꯦ ꯅꯣꯡꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯏꯁꯩꯁꯦ ꯈꯪꯗꯣꯏꯅꯦ ꯇꯧꯁꯤꯜꯂꯦ ꯑꯩꯁꯨ ꯇꯧ ꯌꯦꯡꯉꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯇꯧꯔꯁꯨ ꯌꯥꯗꯕꯤꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯃꯌꯥꯝ ꯖꯤꯌꯥꯒꯤ ꯕꯥꯔꯗꯦ ꯋꯤꯁ ꯇꯧꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ